Manipuri anauba lainga ama sembada Kuki gi MLA tara yauba yarwe haiba Kuki Inpi Kim gi wafam gi matangda Bharatiya Janata Party BJP Manipur State ki President Adhikari Mayum Sardada Paumisi na hangba wahangi paukum piyu yakidre India gi mafam kaya da pangthok na bagum Bharatiya Janata Party Manipur State na susinduna nite pat chuthekta leiba thammal sanglen denga si pangthokhiba Dr. Syama Prasad Mukherjee gi chamaga kunmanga suba mapokumon yauba lakhiba e Sardada Paumisi na hangluba paukum piramu haiba yadana chatkibani Rajya Sabha की MP सना जवलाई सेम्बा थंगमैबन एसी की MLA कुमुक्चम जोय किशन लंग थाबान एसी की कराम श्याम थोंगजु एसी की थोंगाम बिसोरजीत लमसांग एसी की सोरोखाइबम राजेन नंबोल एसी की थंगनावजम बसंत कुमार नुंगबा एसी की दिंगांग नुंगांग मैना चिंगबना थौरम अदुदा सरुक याखी थौरम अदुदा ए सरदाना पाउमिसिंग दहाई डॉक्टर श्यामा प्रसाद मुखर्जी असी अनौबा इंडिया अमा सेमनब होनाबदा अचौबा थौदांग लौरम लुचिंगबा अमनी Maki liching makada nga sige mirol na honaduna amarom dom lipchaba khangna ta namalem da maming leiraba leiba ama oiragli bani nga sige thoram maduda saruk yabala khiba MP sana jawbalai sembana jamana bo hangi pau khumpira duna hai lengak semba hai basi center na torakada ba oibana Kuki Inpi gi wafam adubo center gi leadership na khanaraba matung tofam thokpa thaba adumala kani amarom da thoram duda saruk yabala khiba nungba SC gi MLA dingang nunggang maina paumi sing gi wahangi pau khumpira duna hai hojik lanjena duna leiriba miyam December fawbada masa masa gi mayumda Hanjil halangani haiba wafam lakliba sima afava khongthang amani Manipur miyam na miyam gi oiba lenga ama lehen pami haibasi center sukhangi maramaduna anauba lenga haibadu soidana lakani haikibaga loinana Kuki Inpi gi wafam madu center leader singna khanaraga thabak tawrkani haiba wafam phongdokhi nungsi naramba pakhang leisabi ani wacham thokna balakpada khanarakpadagi thangna thinbada pakhang ama sirei hana nungsi naramba pakhang amaga leisabi amaga na hojik na pakhang adusu atopa leisabi amaga nungsi nabada nathana leisabi adusu atopa pakhang amaga nungsi naraba matungda makhoi ani na nungsi narambagi matangda jamthokna se haiduna unaraga wari watai sanarakpada nakal ani gi marakta saunarakpadagi thangna thinbada pakhang ama sire hairi thaudo sing asi nungthil pung ani ge mil yankhai rom tarakpada Bishnupur district ki kaibalamja police station na koliba Sandra Manaki ithengda thokibani hairi leikidraba pakhang adugi maming salai thiam kungamathoi apok PTS Karuna kawi Imphal gi Palace compound dagi Sri Govindaji road thegini hairi thaudo asi thokruba matungda police na lokhatpa case amaga mari leinana khatna chaina bada yaukibani haiba leisabi amaga pakhang amaga Nambo police station na changjarakle hairi Police ta sangjarak sing na hiyang thangmaning laikai dagi laisang them lanchen ba kun apokpa el loken amadi kwagaithal konjeng laikai dagi loitong bamping ki kun apokpa laikhidraba el nelamani kawi haina police tagi phangba pauna hairi thaudo sige matang da police na case ama lokhot khibaga loina ngasi numidang laikhidraba salai thiam gi hakchang postmortem examination taunabagi damak rims ki miral sangda puraktuna thamkhre marks thokpadagi kwagaithal da laiba Asian hospital da pukhalak tuna laikan nakhibani adubu kanba ngamdana laikhidabani hairi Thaudo asigi matangda police tagi makhata na phangba pauna haibada ngasi wacham thoknagani haiduna lakhiba pakhang asisu mahaki hojik nungsinari leisabi aduga loinana lakhi aduga leisabi adusu mahaka nungsinaba pakhangga loinana lakminaki hairi nakalani gi maikaida atopa miyoi khara kharasu loinaraki hairi adumoinamak ngasi numidang fawbadadi case asiga mari leinana Nambol police ta sangjarlaba pakhang amaga leisabi amaga gi wahang paung chathadribana Thaudo asigi matangda chapchana khangbangamdri aduga thaudo asida sijinnakhiba thang crime weapon su recover tawdri maram asina leikidraba salai thiamda thangna thelibasi kanana no haiba chapchana evidence ka loinana khangbangamdri haina phongdoraki adubo athuba matamda case asigi investigation chathaduna thaudo asigi matangda chapchana khangdokna bahonaragani hairi President Vladimir Putin gi thawongda mai hauna sauraba Donald Trump na Ukraine gi President Zelensky da Brahmastra misal pikre Chayum hena sokna duna lakliba Ukraine amati Russia gi lantangka kaya thongna loisinaba America gi President Donald Trump na hotna duna lakrabasu Russia gi President Vladimir Putin na thengkhang kaya da yaraktabana maram oiraga khoisaunarba America gi President Donald Trump na Ukraine gi President Vladimir Zelensky da mating mayai leiraba Brahmastra portrait misal pikre hairi report asigi matung ina chahium henjilaklaba lanasi Russia na maram oiraga loisinba ngamdabagi fibam asigi matangda President Trump amadi Zelensky anigi marakta phone gi khuthangda wari sanaraba matungda Zelensky na Trump da Brahmastra misal pibi na bhaijakhibani wari sanakhiba adu da Trump na chahium helaklaba lan hojik fawba loisinba ngamdaba asigi matungda pendaba wafam su phongdorakhi Trump na Putin da aki khangpi baga loinina Russia na lan loisinba pamdriba si makhoi mangjaba oigani haina su pawmising da phongdokre hairi America na Ukraine da pigadoriba Brahmastra gi khulai ni haina launariba Patriot missile is kilometer 5000 lom
sana kapa ngamba khulai amani loinana pungda kilometer 5800 yana kaptuna yiknabagi target thukaiba ngamba misalni hairi. Editorial kalamdagi lokocharake lamdam sida chawkhatpa manbagi wakhalon leijarabasu maromdom hingjaba ngamloidabagi akiba leirukli lamdam ase haukiba chahi khara sida mausagi fibamda yamna chawna ahongba lakre nongju nungsa ahing asagi fibam honglaktuna lawu singubada awaba kaya aikhoigi lairaba lawmi singna mayoknari lawu singuna mapung oiba lamdam asida leingaki leiriba agriculture loishangna lawfam thokpa thodang adu lawba ngamdri kharif lawrok ki matam sida lamdam sigil Laihawga chunaba fau makal sing ahongba mamalda matam chana lawmi singda phanganba ngamdre lawmi singna lamdam sigi laihawga chunaba mapalamgi faudi hybrid atangba mamalda laiduna sizinari fau yauna mahai marong thabada tangai fadana changba fertilizer amadi tilal hidak singsu atangba mamalda laiduna sizinari lenga ki maikaidagi lawmi singna tungan ba lawu singuga mari lainana subsidy na chingbasu phangdre lawu singugi thabakta sel yamna changkhibana lawmi singna sendong laina pothok puthokpa haibase araiba oiraroi Nakalammaromdana mitop singna lepa leitana lamdam sida changsilaktuna mi singi changsu angakpa mawongda hengalakli mi sing hengalakpaka loinana lamdam asida thokchaba pothokna chaba konajaramba adu ngasidi konaba ngamdaduna mapaldagi pusilakli tasengna chinjakta mipal tangba lamdam haibadu oire asigumba tanja asida pothok hena puthokpagi tangai fadaba leijarabasu puthokpaga mari leinaba department sing amadi mari leinaba authority singnadi thoidokna pungning changri haiba yari puthokpada changadaba machak sing matam chana lawmi singda phanganaba honabagi mahuta karamna lanthum lepsin sige haibagi wakhalda hena pungning changnari lawu singugi damak honabigadaba official singna lawmi singbu hanthaba thaki myoigum yengbiri mausagi fibam honglakpagi matung ina lawu bagi matamda taramba nong hojikti changnaina amadi matam chana tadri masigi awaba singkoknabagi dama ithei lokhong ningthina sembagi tangai fadaba oirakli sembi sabi bagi mahuta hana leiramba ithei lokhong sing mawong maril nairaktabadagi hena awaba mayoknare nong marang kaina chuba matamda ising chithafam leitabadagi ising hektamak thumjinba aduga nong hek taraktaba amadi isinggi darkar oirakpa matamda ithei lokhong phattabadagi ising phangdabagi awaba lawmi singna yamna toina thengnari hainaba lei chakhau hanglabada afaba wakhal khanba ngamdre chaningai leitana chawkha thorangi wakhal khanba hongnade adubu pothok puthoktabana maram oiraga chana senabagi awatpa sing mapalamdagi pusilakpana chawkha thorangi damak thadarakpa senpham sing maram chadana loishenduna lanthum paiba tanabagi angakpa punsi mahing amada hingnari masina chawkhatpa manbagi wakhalo leijarabasu maromdom hingjaba ngamloidabagi akiba leirakli chawkhatpa leibak ama oiduna mating leiba lamdam ama ohenge hairabadi pothok chakthok marang kaina puthoktuna maromdom hingjaba ngambagi saktiga loinana atai leibak singda tengbangba ngambagi phibamda leiba ngamnaba honafam thoi hiram khudingmakta mapalamgi pothokta mipal tangdana hingnaba honaba haibase ekhoigi hanglaba labuk sing asi chahi chupa sanghanduna matamgi mahi morong puthoknaba honagadabani maramaduna ching amasung tamda leiriba lawmi singi labuk singda matamga chunaba ithei lokhong semgatuna anauba lawu pathap sijinaduna pothok chathok hena puthoknaba honagadabani hariba thaba asi maipakna paikhatpa ngamlaba matamda state asigi miyamna chinjakta mipal tangdaba amadi chawkhatlamdam ama haibadu oiba ngamgani loinana state asida leiriba mahusa lairembina thambiramba umang wangmangi pothok singa mari leinaba industries lingkhatuna naha sing thabak piduna makhoi senthok lambi su semnaba honagadabani naha singi senthok lambi leirabadi leibak adu ingtappa hena chawkhatpa amadi honglakliba malemgi chawkhatlam jendal soidana yawba ngamgani haibasi masana tarba wafamni state asida covid-19 laichitki awaba koktringai kumja 2023 gi May 3 dagi kuki singna mitaida onsenduna landarakpadagi hojik miyam kham thengna awaba mayuknari chahi ani tha ani helaklaba irang asida mioi chahum hena sikre mioi lising humfu hena relief camp singa changja fam lauduna leiri mamal yamlaba lanthum yamna yum kai kaya ud on kre irang asina maram oiraga hojik state asida leiriba lairiba miyam di angakpa fibam amada awabagi awaba ngakta mayuknari center na fanak yamna kanna irang asi loishina bahonaraba sunga si fawba mai pakpa haibadu oidri irang asida center na lawriba firep asishu miyam gi thamoina yaningba fawdri India ki oina so state asina khwaidagi tangai fadaba polam sing tangba haibadu oire chahi tare lengak sasan tawraklaba state asigi BJP na luchingba lengak adusu lengak sasan haitabadagi tukre center na president rule thamjinuna lengak pairi chahi ani hena thokli balana sina mai kai khudingmakta awaba chaitheng phanglaba miyamna president rule lengak lakpadagi khara makhai di fibam pharaklagani khallabasu thabak oina di pangthokpa ngamdri miyamgi luchingba sing phongna thoraktuna miyamgi marakta leiba ngamdre lotuna leikhigum tawre
मियामगी वाकसु ताबीनबा लेतबगा पांखक ओइरे हौजिक ओइरक्लिबा फिबम असिदा मिचम मियाम करमना हिंगनबा लंबी थीगनी हाइबसी खुदना लांबदा फंगदबगुम तौरी मरम मदुना मतम लेरिंगै लमदम असिगी मिपुम खुदिमा वखल खंथा हौद्रबदी अमुक हन्ना होगतपा ngamdabagi फिबमदा लाकपा याइ हाइबसी खंगमिनबा